Strait of Hormuz Mapung Fana Thingjillagani, United States na karigumba power plant sing de attack sa tharaglavadi. Strait of Hormuz Mapung Fana Thingjinbaga loinana, Israel amadi Gulf laibak sing da leiriba America gi base pumnamakta akanba mawongda landagani haina Iran na section warol pikre. Al Anvia Central Headquarters ki spokesperson Ibrahim Jolfagari na hai Housing maki oinadi Strait of Hormuz da yekna laibak sing gi jahaz sathok sasin tawba yahandavane. America na karigumba khongpham handokta thoklavadi yamna maruoiba ising lambi asida makhal amatagi jahaz satpa yahandana ba thaurang laukhatlaga ne. Mamangda US President Donald Trump na pung nifuga nipan gi manungda Strait of Hormuz hangdokna ba Iran da ultimatum piba laikhrabane. Karigumba lambi asi hangdokta thoklavadi khwaidagi tamthiba mawongda Iran gi power plant sing de attack satharagani haina Donald Trump na section warol thamkhrabane. Islamic Revolutionary Guard Corps amasung Army gi thabak thauram yengseliva Central Headquarters na thadorokba warol amagi matungin na Gulf laibak singda leiriba US ki basing Mapung Fana amang ata thoganana ba thaurang laukhatlagani phongdokhre.